ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯖꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤ ꯅꯔꯖꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯛꯁꯦꯁ ꯁ꯭ꯀꯨꯜ ꯏꯝꯐꯥꯜ ꯏꯁ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯑꯃꯁꯨꯡ ꯀ꯭ꯂꯥꯁꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ Langol View Charitable Clinic haina khangnaram mafam asi Lamjingba Hospital Maroiba pausing pizare, Hokiba Pung Kunmari Asida, Lamdamasida COVID-19 positive Oiraba, Anoba Migi Masing, Tariat Amaga Muk Hengela Cray, positive Oiba Punba Mising, Hubutani Pan Sucre, Amadi Hubutarena, active Oiduna Lady. Lamdamasida COVID-19 Tengnabada Media Yauna, Mangzil Thana Tabak Toriba Police, CSO Singna, Live Tiba Togdok Pada Pinaba, Compensation Scheme Ama Lenga Nasem Lagina Haina, Chief Minister and Biden High Cray. Lockdown na maram oiraga lawmi sing na puthokpa potlam kya yonfam leitaba amade miyam na potlam sing leiba fangdana leiriba se kokna bagidamakta Manipur State Agriculture Task Force athubada thabak hauragani Kurumjari Times of Manipur News biring tabiri basing bungangom Priyana taram nokche bagaloina na pau sandong pijari Haukiba Pung Kunmari Asida Lamdamasida COVID-19 positive case anoba migi masing taret amaga amuk hengelakre COVID-19 Command Control Room dagi Health Department ki wangangloi Dr. Khoirom Sasikumar mangang nangasi thadora kiba cherol amada ngarang numidang athengbada Jenims ki VRDL da sample sing test tobada mioi mari positive oiba thengnaki mioi mari asigi manungda ani amadi masagi chahi tara taret amadi kuntaruk sure Senapati district tagini amadi makhoi animak Chennai dagi halakibani atopa ani amana masagi chahi tara nipon sure Bishnupur district tagini amadi handakta Uttar Pradesh dagi Manipur da halakibani makhata ngarang numidang athengbada Rims ki VRDL da sample sing test tobada atopa nupa ani amadi nupi ama yauna punna mioi ahum amagasu positive oiba thengna ki haire nupa ani adu Thobal district tagini masagi chahi kulhumdoi amadi kunithoi sure atopa nupi aduna masagi chahi kunganithoi sure makhoi ahumak Delhi Uttar Pradesh amadi Hyderabad ki halakibani positive oiraba mioi taret maki haksangi fibam karigumba fibam amatada soksin bagi mami tadre mioi taret asiga tharaga hojik fawbada Manipur gi oina apunba positive case masing humputara nipan sukibaga loinana masigi manungda active oiba migi masing humputare sure taramathoi amana laina asidagi fagalakre Laibak asida hojik mayuk nariba COVID-19 gi laichat asibu mangzil thana thengnariba haksel gi lamda thabak Tauriba Singbu Naba Yekpa Amadi, Laina Sina Maramoiduna Laikidaba Tokpa Matamda, Center Makoi Makoigi Mafumda Lupa Lak Yankai Senpam, Mating Pangani Haina Lautokrabatunda, Manipur Lenga Nasu, Health Kamari Lena Banataba, Atopa Frontline Warrior Singi Compensation Scheme Ama, Haudok Naba Atuba Matamda, Kevin at Nawarep Lauragani Haina, Manipur Chief Minister and Bilenangasi Tazaba Pikre. Nasi Chief Minister Masana Tadorapa mobile video footage Amada, Health Sector the Matok Toriba Sing Nataba, Media Person Sing Yauna. Police, CSO Sing, NGO Sing na Laina asi thengnabada Laibak Tiba Thodok Sing Tholakpa Matamda Lupa Lak Mangadagi Tara Fawbada cover tauba yaba scheme ama Hodoknaba Kevin ana Khanaba Lady Haike Wafama Singasi All Manipur Working Journalists Union Amadi Editors Guild Manipur Gi Mihut Kangbu Amaga Chief Minister and Birenga Unaba Amada Thazabasi Thamlakibani Health Center na Lauthui Budugama Adudaida Yahogdoba say suppose police personnel sing media gi ate government employees in ade civil society ki karige koina seasonariba ai khoi da matin pangi ba covid ku mari leina version city wala su state government su koi kari gum khra ta un thokra ne khoi preliminary koi discussion da cabinet honorable cabinet ministers ne su thongdo na ba leire aduna ai khoi at least media persons in yauna khoi gi compensation type exerciam adom the hydro mamdi hydro je koi compensation scheme di type pala mana tara overtong na bi
अखोई अथुबा मतमदा कैबिनेट तक तौरकान अखोई मयाम फ्रंट लाइन दे लेबिरिबा warrior not only the health warrior atai lemho yo warrior mayam su encourage to bugi oina madu ma fe athu matunda cabinet decision long na honor ni ni mayam COVID-19 dagi ngak thoknaba lengakna lauthokiba lockdown na marmoraga lawmi singna puthokpa potlam kya yonfam leitaba amade miyamna potlam sing leiba fangdana leiriba ase kokhanana bagidamakta Manipur gi chief minister gi meeting makhada Manipur state agriculture task force athubada thabak hauragani haina task force asigi chairman oribi department of horticulture and soil conservation gi director Enjoy Matina phongdorakle ngasi tom tv ga akhanana unaba amada Enjoy Matina lawmi singna wana puthokpa potlam kya yonfam leitabagi awaba leiba amade pot sing asibu leiba lakpa matamda miyamna thengnariba khudong chadaba kaya se koknabagidamakta task force asi sembane lawmi singi pothok kaya task force asina corpus fund gi matengna lawmi singdagi mahai marong sing leigedabane hojik fawbagi oina lenga ki maikaidagi corpus fund gi senfam kai thorapadi leitre fund asidagi senfam hek kai thorapaga task force asigi thabak hauragani haiki si tawdaba adungba mayam dudi makhoi di hinjang la pi singje chara roidra pass paidrabani na pass paidram na mo yum dagi mapan je thokpa ngamdreba tuminna thokcharui police ne phubi re na tanjin birekta ne hek tawba sigumbagi khongpham mayam ama chu lai kwa then aduragadi akoina mokhoi gi locality then adagi mai mai gi area dugi lekai dugi club amam di loina leidana kwa club sing sida akoina thadok piraga moi club tu da mokhoi gi form ma sema club tu da akoina thadok piraga di mai gi area lekai tu da mokhoi gi hojiki hairiba lekai sigi pass paidaba mi sing su chatlaga leijeru rabadi yare dana kwa sigi kano sida aim sida akoina tawjariba task force Amaromda May Kuntarukta Semkiba Task Force asigi convener oiriba Manipur Organic Mission Agency ki project director K Devadattana lawmi singna puthokliba polam sing chada kuntra dagi nimfu fawba yonfam leitaduna mangbagi record leramba du COVID-19 lakpa matam asidadi chada humpudagi humputara fawbada mangle Task Force asina lawmi singdagi pothok sing leiraba matungda cold storage center singda thamgani cold storage da leiba polam sing asi retail market ki damak outlet sing da fanganana bahonagani adubu retail market ki thadokpa loikraba matungda lemhowa polam sing adu processing unit sing da thagani haiki Manipur ki farmer isilinaw sing na matamamada ekoi gi lockdown si haurakpa matamda ekoi yamna vegetables si phangba waba amarom dana yamna puthokpa aduga puthoiba po sing si leibi dana patna pumdana mangbagi akiba awaba si uraga government na matamdu so honorable chief minister na yam kanba ekoi gi initiative amgi makhada tawdabe yade haidana ekoi changjan gi ba matamdu da ekoi na market chain nama sagatna phangdaba matamdu phanghanna ba hotna gi ba maduda saruk yabi gi ba isilinaw punamakna hairiba handaki task force sida su masida mating pangbiduna cooperation pibiduna aduga masibu mapung phana ekoi gi lamdam sida value chain marketing amadi processing se ekoi puthok chariba product sing gi chap chaba ama ohel lakpada masi mating pangbiu haibe se ai mayam gi mafam da appeal tawjari Narcotics and Affairs of Border NAP के additional SP ओरम्बी थौनाउजम ब्रिंदाना केस अमग मरी लेनना NDNPS की कोटा चांदल AC की चेयरमैन ओरम्बा मियोय अमबु इंटरिम बेल पीबदा आइन की मतुंग इना चलोइदबा नियम सिंह अमदे जस्ट ऑनसेंदुना खुदयाई उठखिबा थौंग अदुगी मतंगदा हाई कोर्ट ऑफ मणिपुर दा चथरखिबा क्रिमिनल कंटेम्प्ट केस अमगी मतुंग इना नसे जस्टिस Lanu Sunkom Jamir Amade Justice KH Nobin gi bench amana thongnaujam brinda gi mathakta criminal contempt pan kibagaloinana mahak masana court asida lakli ba jun tara gi ayuk pung tara makhai taba matamda lakna ba sumon tawkhrei Paugi marathana tenba break amalawjari Laizare Crispy Puthokchaba The Little Backyard Company Gehu mapumna semba iron gi changwang ne yauba thau nem ne yauba ahal angang punna chabada haksang da kanaba kayamurum piriba hauraba chanaba makhalni
mahau ani thokna fangbigani hot and sweet amasung hot and spicy mamal supnatagi lupa kuntra khaktani fangfam segarot thauda bhabok laikai abab lajis pizza contact number 9774015534 Break matungda mayam bamu khana taram nokchari makhata ba pau pizari COVID-19 lanthengna ba lengang na paikhatpa thorang singbu sogat poina Utlau High School da hangliba COVID-19 screening center sida front line da mathok toriba medical amade paramedical staff sing district administration ge staff sing district police ki personnel sing loinana tongan media housing da thabak tawduna district asida mathok toriba paumi singda punba nupi lop Anol Bisnupur district nangasi lunch pack khusina krai Anol ki president L Pramo vice president NB Mola general secretary M Anitana Luchingba Thomi Singna Ulau High School da Chaklen Puraga medical staff singi oina Dr. Safana Adhikari da medical staff singi lunch pack face mask amade hand sanitizer kusinakhi district police personnel singi Chaklena Nambol police station gi OC K Subasandra da pack lunch sing kusinakhi district administration gi maikai digi mathau toriba staff singi oina DC Bisnupur gi branch officer O Boina amade SDO Bisnupur S Surchandra da kusinakhi Anul gi tengbang adubu thagatpa nungaiba phongdokpa amadi ikai khumnabu utpoina Nambol PS ki OC K Subhasandrana Anul da sel gi tengbang supiki Puwari amasung thajanaba wari kyada khunai asige sagonaduna laklaba maitai tangkhul gi achetpa mari utliba lairum phibu Modi gamcha haina ming thonjinduna UP gi Barabanki da Paksana Sarakpa amasung Sizinarapa se All Manipur Arts and Culture Students Union Amaksuna akan bamong da condemn tawrakle Students Union asina thadorakpa cherol amada thawong asina aikhoigi culture da manghan bagi mathakta lamdam sigi fisabi singi hak matpani Miyangi interest khangna Directorate of Handloom and Textile na Ministry of Textile da hiram asigi matangda formal objection ama thakibabu Amaksuna thagatpa phungdorakle ngase yok Thobal district ki manung chena leidiba langmai theta khul asigi mahairoi sing amade narol singna hodoktuna khul asibu luna nana thamba amade COVID-19 amasung atopa laina kya dege ngakthokna bagi pandamda langmai thet youth development association LYDA gi member singa kusamnaduna lamtu sengba amadi uchara thabagi thabak pangthokre hairiba social service asida khul asigi laibong amadi khul asigi amata ngairaba langmai thet upper primary school gi akoiba amasung khul asigi main road ki nakalda moliba sing sengdokpagi thabak chathaki masiga loinana world environment day gi mangoinana chahi amarongi mamangda main road mapanda amadi school asigi sangaba numite education minister na thabiramba u sing makhong sengdokpa Kangduna hoba ngamkidaba mafam singda anobo upambi sing thajinba amade mamangda thaba wat hoba mafam singda nauna uchara thabagi thabaksu chathaki thabak sing asi pangthokpada saruk yariba volunteer singna COVID-19 dagi ngakthokna bachana kanglon singsu ngakna chatki COVID-19 namaram oiraga Manipur gi mapanda laiba Manipuri macha sing train amasung basta laingang na sinduna puraktuna quarantine center singda lairakhiba sing arang quarantine Matam mapung fana loirba tungda ayambana masa masagi mayumayumda halankre haingang AC gi oina community quarantine center oina hangliba Sangai Higher Secondary School Khabam Lamkhai Chumbrai Thongda leiramba mapal lamdagi halakiba Manipuri macha nimpu teret ngarang quarantine matam loiduna discharge tawkhre Lamdam asigi miyoi singna mitop sing faraga thambiraga su mapanda thadok pirakano coronavirus dagi khunai asibu kalhoba haibisida mipum khudingmaki achobu thodang lei sufam nompham leitraba mitop sing asigi awaba kaya si yengbiraga Manipur lengang na makhoibu makoi gi maramdamda hanbada mateng oina bathokselama athubuda sinbiu haina Federation of Haumi na thadorakpa cherolamada khangalakle Haukiba megi tangkulumdo emasung kuntareta Thobal district ki oina COVID-19 positive oikiba nupi ama Nupa ama ngarang amuk hana test tobada negative oiraktuna ngarang makoi gi mayumda halakrai haiba miyo animal Delhi dagi haukiba me tarani panda Thobal da halaktuna Sangayumpham Higher Secondary School da hangba community quarantine center amasung Thobal gi Waikhom Mani Girls College da hangba institutional quarantine center da leirakpani makoi ani adugi manungda Sangayumpham part 1 dam dagi nipa macha asi Nupi macha si Delhi Police da thabak tawbane atopa nupa asina khangabok part 3 dagi mahaksu Indian Army da thabak tawbane positive oiraba matungda rims da leiduna layeng lakpane makoi animak rims dagi discharge tawrtuna makoi gi mayum da yorakre khangabok part 3 dagi nupa macha asina ngarang mayum yorakpada laikai gi miyamna
Medical Team Khangabok Kendra Anti-COVID-19 Committee na taramnoki. Unique Wildlife Protection Committee Manipur, Wildlife and Biodiversity Conservation Committee Manipur amade Yening Animal Foundation yapunba body mo oriba Joint Coordination Committee on Wildlife and Biodiversity Ningombam Outpost ki SI Robikanta Range Office Thobal amade Yaripok Bio staff sing yauna punna changsin minakiba drive aduda SP Thobal nasu chawro mateng pangbiki loinana Forest Department amadi JCCWB bu Wildlife Crime kya tawduna Singnarakpa khudingmak chapchana thengnanaba sem sare hainasu JCCWB Manipur gi convener Romesh Ningthaujamna phongdokhi loinana Thobal Range Forest Officer Sanasam Samuna haikibada lamlabki sa uchek singna piriba kanaba singa se aikhoi khudingmakna khangminaduna kaidongda makhoibu fabigeno haiba wafam phongdokhi lamlaki sa uchek se kanchi masi leitragadi aikhoi lamdamchi gi mioi basing sida awa basi theng kaya amasu pirakadori bane masibu aikhoina kannabagidamakta aikhogi drive se masiga umlak suna phumchida ku chatharak bani masida lamdam sigi leibiriba pajar paipal sinnaw singna akhogi forest department amadi unique wildlife ki missing degi WBC leiba missing kanu NGO sing che asina hona jariba che lamdam chigi leiba pajar singna sajok pinabiu amadi lamlaki saw chik sing che kanbada akhoi chu ngasi ufong ki ba pau se singda kari kari baru ba pau yauri bagi habadu me ampun namuk khangminasi Sangai Express COVID-19 taramari hangatuna positive oiba humbutara daruk sukre positive oiramba taramathoi recover tawkhiduna active case humpuga manga leiri Manipur community transmission laitri Chief Minister health worker supporting staff hangat hannaba hotnari Pokna Farm Boxer Dinku Young na Nona Mi Tarahundoi COVID-19 positive oire Manipur gi punna positive case masing humputara mga sure quarantine tawribi amabul laikhidraba apokpagi mafamda bidai pihankre Manipur gi oina lockdown June 13 fawba sangdoklagani haina Chief Minister na lauthokre Manipur gi oina COVID-19 gi case masing chamri chamanga surakpa yai Health Minister Economy gi ayamba saruk hangdoklabasu miyamna laichat asidagi hena checkson ba mathautari Prime Minister Huyen Lan Pau, Manipur da June 13 fawba lockdown tawkhigani Chief Minister. Coronavirus, Boxer Dinku yauna miyoi mapan nauna positive oibadagi case masing humbutara mathoi sukre. UP da Lairum Lengyan manba fee sarapadagi Ministry da wakat kre. Naharol gi thodang lockdown June 13 fawbada makha chathakigani dedicated COVID-19 hospital numitara nigi manungda thabak horagani Chief Minister. Boxer Dinku COVID-19 positive oire state sida apunba case humbutara taruk sure. Ichel Express Manipur gi oina lockdown lakliba June 13 fawba sangdoklagani Chief Minister UP gi Baraban ki da puthokpa Lairum gi lengyan fi khudakta thingzinna ba Textile Ministry da taksimkhre kwa maru mana yauna hidak mana gi potlam sing fare Boxer Dinku yauna anoba positive mapan hengatuna Manipur da COVID-19 gi anaba masing humputara mathoi sure active case humpu yokre Aroiba da maroiba pau amuk hana pizari Haukiba pung kunmari asida lamdam asida COVID-19 positive oiraba anauba migi masing taret amaga amuk hengelakre positive oiba apunba mising humputara nipan sukre amadi humputare na active oiduna leiri Lamdam asida COVID-19 thengnabada media yaungna mangjel thana thabak tawriba police CSO singna laibak thiba thodok tholakpada pinaba compensation scheme ama lengakna semlagani haina Chief Minister N Biren haikre Lockdown na maram oiraga longmi singna puthokpa potlam kya yonfam leitaba amade miyamna potlam sing leiba fangdana leiriba se koknabagidamakta Manipur State Agriculture Task Force athubada thabak hauragani Hauzik ki wanadi Manipuri pau matang sida loisanjare mireng tabiri basingbo amuk hana khurumjari